또 thawin thaningaba thaning je kaim dai din de koina koigi view ta na bona ma mayam se ke dogeda tawning ba haidi khoida wahai ama hangak kadoi ni wahai do khoida wahai ama hangak kadoi ni ba adugi wahai do macet ama ka akanda view khomna bagi phibam da loin chatle ro khoi society da ado ai ke su chaw de moigi view phangna bane na aduduga adugi view duna kana gumba ma da react tawrakani hamtu su khanga da bane ai moigi channel do hena mai pak na bhuna da view ne moigi view ne ba ai view phang ba ji moigi darkani hiram khudimakta thabam taw matamda thabak to machet amaka gan view phangna ba taw do aduga aigi oina di tasenga view gi damakta ai thabak taw de ai view phangna ba gi damakta ai thabak taw de ain tawjari ba khana miyamna yaninga kan yengbirak ko dune khoina pa mi sina tasenga gane aigi personal oiba thabak si de personal hadi aigi manung da tham ga da bane ba ai khangi ba adu khang da ba mi suna te adu khangjai ba khangja tara ga su khoigi society je khoigi khoi miyam je haida phatta ba su miyam ma apha ba su miyam ma ke do ga da khoigi posa amakka aga puthora ido adugi wahaido phajabagi adugi wahaido yaning bagi damakta thamjap torokpo di ka sukai deba adugi wahaidu da mi amasi ga daba re taw baje aikhoigi gyan ta daba myam am leiba thole hoi ai su ka sun gyan ta am daba su yai ai hai se la le hairam ba su yai adu ai hainingi je kaimnate mi gi channel amagi view khomnarak pada wahai phajaba ma topic ama puthorpa matamda topic tu da leiriba side ama do so e khalla kanda mi jing je wa se amta haina dragadi kaisu kana tawroiba aduga phatte hariba aije phareba mayamna soga leiri ne ba aije soga amthi soga leiba misak amane ba aduda thum thakchen ba ko miyamna ka ngangi ba miyam thum thai ni ba igonda haidi pisalak paga chamane khupi je ga mai pi haidi topic puthorok na ba pung loi shan na bagi aingonda pirak pane haida adudi pi haning de aduduna ai ju mi oibani na thum adum ai icha puthoga ai icha ai hingi ju kano ma de hingba te khoyi sangsara ma de hingi ba natte ba ai su icha gi namta taw ba lo yari ba ado ai icha putho ga view khom ba so ai pamjade pamde ta singna ai icha putho puchin do ga ai view khom su khomjaro ba icha nusi ba si thamoi da legedam hoi aina si marona mangang pa wam hair kan dam bairen chatu ngai bi rani thok pi ra gyan ta da boina su bi do ne ba chumme ba gyan ta da boina u di do miyam na thum thak lak pane kaina nupi gi punchi je khongpham ma soi ba da lekha tai ha ba loi khangi ba lekha ta ri je ha yin si dri bung ne ba lekha ta do ji si ra buk da hai du ne ba Shira bukta made du toron bani ne adum shira bukta du hai sat khadoi ne adoi khoi khange haba nupa gi dinya lising lak lan junu chawnga rak lan junu adum ko pi gi ne ba hoi hojik ki samas ki ming da ichai shu lei ba pham dei achum bane ba adu ai di sa je kaisum oi de hai da ai ngon da kaim oi de adu bu ai ni hingi je aina pamjaba aina tawjaramba kharada changjala kanda mo tawnaba honna kanda ga thoglai isidi icha jing gi damak tane icha ani gi damak tane
ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯁꯤꯁꯦ ꯄꯟꯅꯤꯡꯗꯕꯅꯦ ꯍꯥꯏꯗꯤ ꯊꯃꯣꯏꯗ ꯊꯝꯅꯤꯡꯕꯅꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯊꯨꯝ ꯊꯥꯛꯄ ꯍꯦꯟꯃꯟꯈꯔꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯆꯦꯅꯦꯜ ꯑꯃꯒꯤ ꯚ꯭ꯌꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯁꯛ ꯑꯃꯗ ꯊꯨꯝꯁꯦ ꯐꯖꯅ ꯊꯥꯛꯄꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯇꯧꯔꯣꯏꯗꯕꯅꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯅꯗꯣꯏꯅꯦꯕ ꯑꯗꯨꯝ ꯑꯩꯗꯤ ꯂꯩꯕꯁꯦ ꯄꯥꯝꯃꯦ ꯇꯨꯃꯤꯟ ꯂꯩꯕꯁꯦ ꯑꯩ ꯑꯗꯨꯝ ꯇꯥꯕꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯪꯗꯣꯛꯄꯅꯦ ꯈꯥꯡꯉꯦꯕ ꯑꯩꯗꯤ ꯑꯗꯨꯝ ꯇꯥꯊꯣꯛꯑꯦꯕ ꯃꯃꯥꯡꯗꯒ ꯑꯩꯅ ꯉꯥꯡꯈꯤꯕ ꯁꯛꯈꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯝ ꯉꯥꯡꯉꯦ ꯊꯤꯅ ꯑꯗꯣ ꯑꯩꯅ ꯉꯥꯡꯉꯛꯈꯤꯕ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯀꯣꯛꯇꯒꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯑꯩꯒꯤ ꯃꯔꯝꯗ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯋꯣꯏꯕ ꯁꯥꯔꯒ ꯁꯨꯝ ꯃꯌꯥꯝꯅ ꯄꯨꯊꯣꯛꯑ ꯉꯥꯡꯅꯕꯤꯕ ꯅꯩꯅꯕꯤꯕꯁꯦ ꯑꯗꯨꯝ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯇꯨꯃꯤꯟꯅ ꯍꯤꯞꯄꯒ ꯂꯩꯕ ꯉꯝꯃꯛꯇꯕꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯋꯥꯁꯦ ꯉꯥꯡꯅꯔꯝꯗ꯭ꯔꯕ ꯑꯩ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯑꯣꯏ ꯏꯁꯥꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕꯁꯦ ꯌꯥꯝ ꯀꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩ ꯏꯆꯥ ꯏꯁꯨ ꯄꯨꯊꯣꯛꯑꯒ ꯑꯩ ꯚ꯭ꯌꯨꯁꯨ ꯈꯣꯝꯖꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯃꯤꯌꯥꯝꯅ ꯇꯤꯟ ꯁꯤꯠꯄ ꯌꯥꯕ ꯃꯑꯣꯡꯗ ꯍꯤꯡꯕ ꯅꯠꯇꯦꯕ ꯑꯩ ꯀꯩꯅꯣ ꯇꯧꯅ ꯍꯤꯡꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯏꯆꯥ ꯏꯁꯨꯒꯤꯗꯃꯛꯇ ꯇꯧꯕ ꯉꯝꯅꯕ ꯏꯆꯥ ꯏꯁꯨꯒꯤꯗꯃꯛꯇ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯑꯩꯅ ꯄꯥꯝꯖꯔꯝꯕ ꯂꯥꯏꯟ ꯑꯃꯗ ꯆꯪꯉꯀꯥꯟꯗ ꯀꯩꯅꯣ ꯇꯧꯅꯕ ꯍꯤꯡꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯊꯨꯝ ꯊꯥꯛꯄꯤꯔꯛꯀꯅꯨ ꯊꯨꯝꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯌꯧꯔꯒ ꯁꯦꯒꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤꯒꯤ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯅꯤꯕ ꯑꯗꯨ ꯂꯣꯏꯅꯕ ꯇꯧꯍꯟꯅꯤꯡꯗꯕꯩꯅꯦꯕ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯍꯤꯡꯉꯤꯁꯦ ꯇꯣꯉꯥꯟꯕ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯍꯤꯡꯕ ꯅꯠꯇꯦ ꯏꯆꯥꯒꯤꯗꯃꯛꯇ ꯑꯩꯁꯨ ꯍꯣꯠꯅꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯆꯥ ꯏꯁꯨ ꯄꯨꯊꯣꯛꯑꯀꯥꯟꯗ ꯚ꯭ꯌꯨꯗꯤ ꯈꯣꯝꯅꯤꯡꯗꯕꯅꯤ ꯈꯣꯝꯁꯨ ꯈꯣꯝꯅꯤꯡꯗꯦ ꯃꯤꯌꯥꯝꯗ ꯑꯗꯨ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯀꯂꯥ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯈꯔ ꯑꯗꯨꯗ ꯄꯛꯆꯕ ꯆꯥꯅꯔꯀꯥꯟꯗ ꯃꯤꯌꯥꯝꯅ ꯌꯥꯒꯗꯕꯅꯤ ꯑꯗꯨꯒ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯊꯣꯛꯑꯀꯥꯟꯗ ꯀꯂꯥ ꯇꯧꯔꯀꯥꯟꯗ ꯑꯗꯨꯗ ꯐꯪꯕ ꯃꯤꯅꯨꯡꯁꯤꯗꯨꯗꯤ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯑꯗꯨ ꯇꯧꯋꯤꯅꯦꯍꯦ ꯍꯥꯏꯔꯒ ꯌꯦꯡꯈꯤꯕꯗꯨꯗꯤ ꯃꯇꯝ ꯈꯔ ꯑꯣꯏꯅꯤ ꯀꯂꯥꯗꯨꯗꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯑꯦꯛꯇꯨꯗ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤ ꯆꯥꯅꯩ ꯆꯨꯅꯩ ꯐꯖꯩ ꯍꯥꯏꯔꯀꯥꯟꯗ ꯌꯦꯡꯕꯤꯈꯤꯕꯗꯨꯅ ꯁꯥꯡꯅ ꯆꯠꯀꯅꯤ ꯃꯤꯅꯨꯡꯁꯤ ꯈꯣꯝꯕꯗꯣ ꯑꯩꯗꯤ ꯈꯣꯝꯕ ꯄꯥꯝꯁꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩ ꯇꯣꯉꯥꯟꯕ ꯃꯤꯅ ꯇꯤꯟ ꯁꯤꯠꯄ ꯌꯥꯕ ꯁꯣꯁꯥꯏꯇꯤꯗ ꯍꯤꯡꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯁꯦ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯗꯨꯒ ꯃꯤꯌꯥꯝ ꯁꯣꯛꯑꯒ ꯂꯩꯕ ꯃꯤꯁꯛ ꯑꯃꯗ ꯍꯟꯖꯟꯅ ꯊꯨꯝ ꯊꯥꯛꯄꯤꯒꯅꯨ ꯂꯣꯏꯁꯜꯂꯁꯦ ꯁ꯭ꯋꯥꯏꯗ ꯑꯩꯁꯦ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯗꯕꯅꯦ ꯂꯥꯏꯐꯁꯦ ꯊꯥꯁꯨ ꯊꯥꯅꯤꯡꯗꯕꯅꯦ ꯑꯩ ꯊꯣꯛꯑꯒ ꯉꯥꯡꯁꯨ ꯉꯥꯡꯅꯤꯡꯗꯕꯅꯦ ꯁꯨꯝꯕ ꯊꯕꯛꯁꯦ ꯇꯧꯁꯨ ꯇꯧꯅꯤꯡꯗ꯭ꯔꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯣꯁ ꯑꯃ ꯊꯥꯒꯠꯄꯗ ꯉꯥꯡꯕꯤꯅꯕ ꯆꯩꯕꯤꯅꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯗꯥꯛ ꯑꯃ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡꯋꯥꯏ ꯁꯤꯔꯕꯨꯛꯇ ꯃꯣꯡꯐꯝꯗꯒꯤꯅ ꯃꯩ ꯊꯥꯔꯝꯗꯥꯏꯕꯨꯛꯇ ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯗꯨ ꯇꯧꯔꯝꯕ ꯅꯨꯄꯤꯗꯨꯅꯤ ꯑꯁꯤꯗ ꯂꯣꯏ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯗꯨꯅꯅꯦ ꯑꯩꯁꯦ ꯉꯥꯡꯉꯔꯣꯏ ꯄꯨꯟꯁꯤꯒꯤ ꯉꯥꯡꯉꯔꯣꯏꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯁꯣꯛꯑꯒ ꯂꯩꯕ ꯃꯤꯁꯛ ꯑꯃꯗ ꯊꯨꯝ ꯍꯟꯖꯟ ꯊꯥꯛꯀꯅꯨ ꯑꯩꯁꯦ ꯇꯣꯉꯥꯟꯕ ꯁꯣꯁꯥꯏꯇꯤ ꯍꯥꯏꯗꯤ ꯆꯠꯅꯕ ꯌꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯍꯤꯡꯕ ꯅꯠꯇꯦ ꯑꯩꯁꯨ ꯏꯆꯥꯒꯤꯗꯃꯛꯇ ꯃꯌꯥꯝ ꯇꯧꯕ ꯌꯥꯔꯤ ꯍꯥꯏꯇꯥꯔꯦ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯐꯦꯃꯤꯂꯤ ꯑꯃ ꯄꯨꯡꯀꯥꯏ ꯀꯥꯏꯅꯕ ꯃꯤꯌꯥꯝꯅ ꯁꯤꯟꯕꯤꯒꯅꯨ ꯊꯨꯝ ꯊꯥꯛꯄꯤꯒꯅꯨ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯍꯜꯂꯣ ꯁꯤꯅ ꯃꯅꯨꯡꯗ ꯊꯝꯍꯜꯂꯣ ꯁꯤ ꯍꯥꯏꯔ ꯁꯥꯎ ꯌꯥꯗꯦ ꯑꯩꯅ ꯁꯨꯝꯕ ꯐꯣꯡꯗꯣꯛꯄꯁꯦ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯂꯋꯥꯏ ꯃꯆꯥꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯇꯧꯕꯤꯒꯅꯨ ꯁꯤꯁꯦ ꯊꯨꯝ ꯊꯥꯛꯄ ꯍꯦꯟꯃꯜꯂꯛꯄꯗꯒꯤꯅꯦ ꯃꯤꯒꯤ ꯚ꯭ꯌꯨ ꯈꯣꯝꯕꯗ ꯊꯨꯝ ꯊꯥꯛꯄ ꯍꯦꯟꯃꯟꯈꯔꯦꯕ